Manipur News channel maikaidagi tongan social media tongan khabar sesindagi kongkotchaba Mei tarik 18 gi maroi pausing pathokchari ano bolengak sembada MLA Nifu Marina sagul haina cherol governor the Pisan Kre President rule lebu Manipurda ano buyang lenga ama sembada NDA gi MLA Nifu Marina pungpana sotkani haibagi cherol amang asi MLA tarana ras babanda satuna Governor Ajay Kumar Balada Pisan Kre BJP MLA Singh Thoksom Radhesham Jumnam Radhesham Lorem Rameshwar Thangjam Arun Kumar KS Ragumani Kongkam Robindro Paunam Brozen NPP gi MLA Singh Sheikh Nurul Hasan Janghelum amasung Independent MLA Sapam Nisikantana anobulenga semada MLA Nifu Marina Kuyek Pivasero Udu Governor da Pisan Chibani Governor Unarab matung Pamisingda Hero Kendra gi MLA Thoksom Radhesham Nahai Lengak Sembagi Oinadi National Party Oibana Center gi Lusingbasina Firek Lorokani Adubu Ano Bolenga Ama Sembada Nasi gi MLA Nifu Marina Yetna Balaitana Yare Haiba Utpa Oina Serol Ase Governor da Pisan Chibani Ano Bolenga Ama Sembada Yadaba MLA Leite Party Bundabananya Congress ki MLA Manga gi Firepti Khangde Adubu Makoisu Ano Bolenga Ama Sembada Yaningdaba Leiroi Khali Haina Mafam Thamki Ano bolenga sembada pungphana saguli haina kuyek pibada yauriba MLA Nifu Mari Singh ase amamta oina speaker Thoksom Setabutaga unabagi matakta punna unadana ano bolenga sembagi matangda sabsaba phire loro mihu chingni haina sumana phungtoki MLA Thoksom Radhesham namka tardana covid license matamda su sahi ani hena development gi amadi leba ki oiba thabak thorom kya pangthopa yadana mangkhre Manipur gi irang asina maram Oidana hantakki lenga asisu sahi ani ahum hena mangsalakpa asida miyam kam chena muanare miyang awaba amade miyamna pamliba pungphaba lenga amugidamak MLA Nifu Mari asina amata oina amata oibe phireb asilo lorokpani haina sumana phungthoki sahi ase February 8 da N Biren Chief Minister phamthadok matungda Manipur Legislative Assembly suspended Animation da thamlaga February 12 dagi Manipur da President rule thablakibadi MLA Hompu Leba Manipur Legislative Assembly da MLA ama lekidaba huji MLA yankai mapa leiri MLA yankai apa ni manungda lengak semda soguleba MLA singi manungda BJP da singba lengak ta yauriba MLA kontrani toy Muslim MLA hum naga MLA mapan punna MLA Nifu Marini adubu MLA mga amana Congress ki adubu MLA tara amana kuki MLA tara asi manungda MLA tareti BJP ki tiketa mai pakibani Amaramda Manipur Legislative Assembly ki Speaker Thoksom Setabutana MLA Nifu Marina kuyek pidana Manipur Popular Government ama sembada pungphana sagutkani haina Governor da Serol Pisan Chibagi wafam mahaki oina khangba leite hairi mahana phongtokpada legislature khana lenga semnaba claim toba haibasi asumbadinate niyongi oinadi party gi legislature leader na claim tofom topuni aduma Manipur gi hujik oiriba phim asigi matangda makoina phongtoraliba wafam adudi appreciate tawi haina phongtorali nisingba yabadi Manipur da miyang lenga ama amuhana lehenbinaba NDA gi MLA kurmathoina kuyek piduna sahi asigi April 18 da Prime Minister Narendra Modi amadi Union Home Minister Amit Shah da Delhi chatuna Cherol Pisan balaikrabani maraksida hanagi Chief Minister Nongthoma Birena ngarang Raj Bhavan da chatuna Governor Ajay Kumar Balaga unabusu laikrabani Makha taba pa amada state ki ming muthanaba instruction pi ki balaite Chief Secretary ngasi thadorpu Cherol amada state ki ming muthanaba natraga kumjananaba state government amadi responsible political leadership ki makedagi instruction pi ki balaite haina sektorali Chief Secretary da thadorpu Cherol amada Shiroi Festival so lisingani kunmanga da nipung khudima urkul da satuna saruk yaba yananaba lenga ki makede akanba security ki thabuk lakhotki adu bulai buktiba thodo ama oina tha asigi kunda Imphal lagi pangmising puduna sakhiba MST bus khamlaga bus da iriba state kiming khumjangadabani haibe thodo amana chamonaba kya thole adu state kiming khumjangadabani natraga muthakadabani haina Manipur government amadi responsible political leadership ki makedagi instruction pi kibalaite haina sendolodana masigi achum wafam inquiry intina tawraga khangadabani wafam asigi matangda governor Manipur lenga ki commissioner home amasung secretary IT da sub inquiry committee ama semdana tigatpagi thabak chathari inquiry report athubada langkhalagani report hek lapaga thodo aduda chenabasing mathakta akan mexal khotkani asigama laibuk tibi thodo matungda amuhana tholoi haibagi thajabasu secretary na miyam da thamlokli
Maka taba pa amada kuki sina Nepali lusing busing ko kolobagi wato irang thona ba chindana ba NPO na chalka da khankre hana na irang thotana le state asida amuk community gi marakte irang thona na ba thabak tawdana ba Naga People's Organization NPO na Sadar Hill Chief Association da khankre NPO headquarter na thatorok buseol amana ngarang me kuntareta Manipur Gorkha Union na press release ama thotana Gwaltabi thodo condemn to matung Sadar Hill Chief Association Sahalka na ngarang chairol ama amuk tholotuna tha asigi kumnaponda Sahalkal gi office ta ayupung 13 tabada Jahajare Nepali Modbung Nepali Koktrup Lekai Nepali Toribari Nepali Kahalpur Nepali Ring Part 1 Nepali Irang Part 1 Nepali amasung Persia Nepali Chairman Secretary sing laktuna MGU da thokiba chairol udugi matang amadi panchayat ki matang da khanaba meeting kaukibani hanadagi irang lebi state asida Sahalkana asigomba meeting ama silakwa sik community gi marakta wakal tanadaba amadi tension hekatnaba masa amani maram asina Sahalkana asigomba meeting ama sinanaba thorang toriliba si lepkadabani haina NPO na thodoruli Kakpopi habisi naga community ki khul kya ama leiduna khuda litari mafam amani maram asina panchayat na traga community gi warep ama lawna honabada kaknaba community ama khak korga warep lobo yagadabnate naga miyam jahondana tawba thabak amata mapung phaba yaroi madugi samuthakta Gorkha khul kharana state asida leiriba Gorkha punamaki authority sunate maram asina district asida khunda minariba furu kudimuna amana amabu ikai kunagadabani mafam asida khunda minariba community singi marakta khaibung tainagadaba thabak amata tawroidabani haina sunaga People's Organization phongtorali amaromda Manipur Gorkha Welfare Union na thador busero lamada Manipur Gorkha Union haiba ama leite ama de hariba union asi Gorkha community na masak khangde hariba union asina Manipur gi Gorkha gi apex body ama oiriba Manipur Gorkha Welfare Union bu masak thenarba honabani loinana Gorkha gi identity bu lana chinariba MDU gi mathakta disciplinary amadi legal action lawragani hairi nisingba yabadi Manipur Gorkha Union MGU gi president Banu Pratap Rai na kuyek pidana tha asigi kuntareta chairol ama thoktuna hokiba me kunda permission tongbo MST bus tagi Manipur thau hai mathakadabani haina Gwaltabi area da leiramba Maha Regiment sathagi buthong adubu akanba maongda condemn tokibani chairol ase hek thokibaga Sadar Hill Chief Association na chairol ama thoktana association asigi office tha asigi kumapan gi ayupung 13 tabada Jara Hajar Modbung Koktrup Lekai Kala Pahar Toribari Irang Part 1 Irang Part 2 amasung Persian Nepali gi chairman amadi secretary sing laktuna MGU gi matang da khanaba meeting korukibani makha taba pawamada mahi phangdri phawba khungjang haloi Khuraizam athoba Ministry of Home Affairs gi official singa Delhi da unadana ngarang Delhi da wari sanaraba kokomi gi music sing nasi Imphal da thunglakiba loinana Manipur myam gi apamba demand marik sumna center da khangalamle mai phangdri phawba khungjang haloi haina kokomi gi convener Khuraizam athoba na phungtokre ngase yepung 13 kunthra rom helakpada kokomi gi mihut taret Imphal gi international airport da thunglaki airport da thunglabaga permission hangbo hang amada Khuraizam athoba na mataki wapam sing asi pongtolodana mangla hai tha asigi ahumda pangtokiba People's Convention na lokiba yangi warep sing adu center da khangana na kokomi na sem sadana lekibani adu operation sindurgi thodo lapodagi khara ngai tharaga leiduna megi kuntareta wari sanana ba sem sadana lekibani maraksida tha asigi kunda Gwaltabi thodo asi thorpodagi kokomi gi makedagi miyangi apamba khan baloina Gwaltabi thodo adusu ekoina khangalamle Gwaltabi thodo gi matang marik chumna khan bada MSA gi music na wafam asi dumna lobo loina masigi matang da higher authority da pukhatlaba matung lokhotpa yaba action lokhotkani haibagi thajaba pirakhi kokomi gi makedagi illegal immigration amadi forest da encroachment obagi matang da wafam sing thamki paw silena si di maroi paw pija matang siru jere makata update kidamak mayam punna ngai minasi loina national achievement cv na like and subscribe to biramu